Laikan aduna leiribi imaunupi binita masa ani leikhidra haba khangkhre haina manepokna phongdorakre masa ani bu mathada konduna phamungda tumduna leiringai matamda khanghaudana kuki terroristna kapsilakiba bom pokhaibagi soktuna hauze imphal gi north AOC da Rasmedi city da laikan aduna leiribi oinam ongbi binita maporoba malem nganbana nahal makai mahaki masa ani leikhidra haba khangduna leirakiba adu ngasidi masa ani na mahakpu thadoklamlaga chatkhre haba khangkhre hari masa ani leikhidra haba kiba asi ngasi hospital asida pause yonba lakpada nuktigi phongliba pause ama parubadagi masa ani leikhidra haba khangba ngamkhibani haina binita gi manembok loidangna phongdokibane ngasi hospital da pawmisinga unaba amada binita gi manembok loidangna makhata na haike imongnupi binita ngase yu khabar parubadagi masa ani leikhidra haba khangba ngamkhibane hojik binita na masa ani piyo haina toina hairakhibaga loinana ngahak leitana wanthai karigumbadana aihaksu isa ani gi manakta chalagani haina toina kaple ai imongnupi matau yengba ngamdrai taibang semba mapu aihakpusu loksanbiro haiduna teng thaduna kapke hari Kanglop ani gi marakta irang hawanduna state asida santi purakpada apanba pibane haina lawi haina kotuna phongdorakre tha asigi taruk amasung 8 kilona ba ahing nongyai matungda Bisnupur district ki Moirang police station na konba tronglaubi awang laikai da kuki militant singni pompokai handuna sahi nauriba angang masin manau hat kiba amadi apokpi mamabuna aso apan nangan kibagi thodok security lapse soibadagi thokibane tronglaubi ki thodo adu ningthina plan tawduna nauna kanglop ani gi marakta irang hawanduna state asida santi amasung tangdu laitaba porakpada apanba pibane haina lawi thodo asiga mari leinana verify tawdaba report sing phonglakliba si yamna laibak thibani haina committee on tribal unity court to Sadar Hills na phongdorakle Jursanpur masung Bisnupur district ki ani gi tainabada leiriba buffer zone manakta leiriba tronglaubi village da advance oiba khulai sing sizinaduna attack sathakiba haibasi mafam adu deploy tawriba security sing ya soiba sing yamna lei thodo adu ningthina plan tawduna nauna kanglop ani gi marakta irang hawanduna state asda santi amasung tangdu laitaba porakpada apanba pibane haina lawi hairi kotugi serosina hai thodo aduna yamna wan honaduna santi amasung tangdolai taba hanjalaknaba tha kya changna honarakhiba sing lemna manghanbagum bane leikhidaba singna thamoi sona awaba amasung nungai taba phongdokladuna kotuna media singna babna saba paw sing phongduna fair amasung balance journalism gi ethics sing manghanaba honaba sumloi yariba makhai media singna thokliba thodok singi asumba pawdam sing miyamda pina bo honabiyo hairi kotuna makhata na hairibadi tronglaubi gi thodokta sijenakiba khulai adu sophisticated oiba maramna thodo adu yamna organized oiba arm group singna sathakiba oiramba yai haire masigi mathakta kuki jo singna maitaina namna taba mafam singda sangbagi pangal leite hairakle Kuki CSO singi mihut singa Tangkhul CSO singi mihut singa unaduna wari sanagadawriba asigi village volunteer singda public advisory ama thokre singi district sing maroida ukrul amasung kamjong district singda Kuki amasung Tangkhul naga anigi marakta ongkhanaba amasung highway da leiriba athingba sing asigi tang taba solution ama poraknabagi damak Kuki CSO singi mihut singa loinana Tangkhul civil society organization singi mihut singa unaduna wari sananabagi thaurangliba asida security department of the Kuki CSO working committee WCKCSOS na village volunteers singda ayatpa piraktanaba public advisory ama thokre committee sigi matungena Tangkhul amasung Kuki CSO anigi meeting asi tha sigi taramathoi da tawgani haina tawramba du urgent khara leibadagi ngasi pangthoknaba nakalani magna lepkibane maramasina kanglop anigi CSO singi luchingba sing meeting asi yawbala ko matamda kanglop animaki village volunteers singda apanba pidana ba khangalaki ba kaloinana pangthokadoriba mifam asi kanglop anigi luchingba singna lamdamasida santi amasung tangdulai taba poraknabagi pandamne haire committee asina national highway 202 imphal ukhurambi asida karigamba wafam amata phongdokpa leitana sathariba blockade asida nungnangba phongdokladuna hairiba lambi asi haukiba march taragani thoi amasung taragamari da irang thokiba natana makha taba irang sing thokiba leitre maram pidana highway asida sathariba blockade asina Kuki khunja singda yamna chauna kodong chadaba sing mayongna halli haire hairiba district sing asigi singi lambi singda khunja singna sathokasin tawbada kodong chadaba khunja sing safety oidaba maramna tangai fadana Kuki amasung Tangkhul gi CSO singi luchingba sing phaminaduna hojik oidaba phiba masigi matangda khanaduna nakalani makki khunja singi safety oinaba santi amasung tangdulai taba poraknaba warep sing lawgani haire Miyam ke asawba phathaba ngamnaraktre curfew marakta rally sanakre lenga ke office thonglon senkre lekai de irang haurakle ukilama governor ge gate mai thaduna sijanaba thaurang lamlei amukona lusingba lupmangana senduna rally chatkre CM ga unakre hade
Sahi Noriba Masin Mokpa Tamthina Hat Kibamasung CRPF the Naha Ahum Nomena Kaptuna Hat Kibagi Todoxing Aduna Manipur Gimiam Asauba Pata Bangam Narakle, Curfew Tamna Akibamata Yaudana Wakat Kongjang Sanarakle, Palm the Todok Torok Patingna Bagidamak the Lagana Tampaki District Mangamakta, Tamjin Kiba Matamkak Taba Curfew, Nasisupung Amatang Oidabasu, Komtokidre, Masidagi, Handok Laduna, Data Internet Service Numit Humni Tingani Harambadusu Maka, Samtabagi Pibam the Lake. Asawbana luton kanaraba miyam mathang haunarakpana lengaksu tawpham khangdaba phibam ama mayoknarakle koko mirang asi numidang pung 8 tabada lamboi khonang khongda leba relic camp ta leiriba miyamga punna candle lighting pangthoktuna state morn tawgadawri madugi matungda mathangi khongjang laukthokadawri amaramda lenga kiloi sangsing thingjinbagi khongjang su changsan khrei kundrak pa maikai gi apunba club organization singna sagol mangda leiba video sawambung SDC FCI amadi Forest na singbagi office thonglon senkhrei yanaba poraktriba phawba makhatana office sing hangba yaro hana laukthokhrei khongjang adu saruk yaba yaukhiba L James na haiki sahi noriba anga hat khiba haiba sitam thiraba terrorist ki thawongne masingak piba yaroidaba maral amane mana haiki irang asi loisen hangi haiba tarabadi thangjing singda leiriba central force sing loktho aduga pambaina lusingba unelep ki cadre sing oina thamo irang thokiba tronglawbi amasung misam hat khiba CRPF ki kem aduda state force thamo Kuki terrorism in Matakta military crackdown tau illegal immigrants sing mayam da halan ko kurai kon samlaikai upon the lop amasung akoi bada lebanu pising gi oiba khongjang amasung kokomi gi mijang makhada khongsara machat khrei tronglawbi thaudoki justice pu hairi nakalamoram da ukil ama governor gi get mai thaduna season of thaurang lamle Tronglawbi dagi anga ani tumlingai da bom pokai handuna hat khiba thodok aduna thamoi shoklaba ukil amanga sinung telpung amagam ni tara mangarom tarakpada lok baban gi get ta masamatan ta mai thajaduna season aba thaurang tormadagi police ta kalhaude masamatan ta season aba thaurang toromliba ukil adu Impal West district ki manung chanba ngarian bang kwak sifai dagi sinam Apollo sahi kuntra gani thoi apokpagi ming sinam dolen kawi mahak two wheeler amada mathanta lakhibani mahaki gari adu da kerosene hap laga purakhi amasung adu khamlaba matungda governor gi gate mayada sangsilaga kerosene haijanjaba okay mafam adu da duty taramba police na mahakpu pharaga city police station da sinaki haide nakala maramdana amuko de lusingba lup mangana sendun release at kre CM ga una kre haide All Manipur United Club Organization amuko na senduna ngasayok pung taramathoy makharom tarakpada Impal gi tidim lambida miyam gi asoba protest ma pangthokre maikai kya dagi lakhiba miyam ga loinana amuko gi thomi singna kwa kaithel dagi kaisampat tamna wakat khongsara du lakhe penadraba miyam na Kuki terrorist gi thong adu yaning de central force Manipur thadokuna chatkhro haibana singba tongan ba kholau sing lauke curfew manung da horokpa miyam gi ihawadu police na control tawraga matek ama release han ke masing yamlaba police sing na ngak senduna rally adu odam lerak masin phawba lakhalaba matung da mafam adu dagi lupanga gi thomi sing chief minister unana ba police na sinkhe lusingba sing adu police na CM gi get tamna purba matung chief minister yunam khemsana lusingba lenga ki mihut kangbu amaga unakhe amuko gi tem adu da MSF poirei lemerol kohar masung amoba gi thomi sing sarugya ke adu lenga ki maike dagi home minister gomidas konthojam MLA khongban tabam ibomsa hekham dingo salam rajan sapam nisikan paunam projen su sarugya ke haire tronglawbi gi terror attack adu gi matang da manipur lenga na lawriba phireb asi karino haina hangki madu da government ase tha ani khakta ngari state asida tangdulai taba phibam hanjin hananabagi honabagi mathakta miyam ki punsilan thumang dana ba akan section thorang su lokale asigumba tan phamasta sahi noriba anga ani hat ki basilenga ta suyam nongai taba phawi tawbe haba khudimak tawgani hana thajaba pirakhe adubu kokomi gi thawmi singna lenga ki wafam adu yaring daba phongdok lamke president rule laigera anobolenga oigera government high city government ne haina thawdok adu gi justice pi na ba taksilamke tanjadu da manang nakpada pombula mayam ama pokhairakpagi makhol tarakpadagi mafam adu tilamba miyam adu mathang mafam adu thadoklaga hana khe haire Irang laksinaba CRPM na blank fire na traga khu makhada karigi nomai kaptribano haina phongdor khrei tronglawbi gi thodok thokraba matung security force na phare haireba UK ne gi kadar ahum adu NIA da sinabagi mohta numit tarani gi manung da state force sinaduna aseng balangla langjin thigat hangadabani haina imagi beiragi president ti aisujata na phongdor khrei tronglawbi gi thodok da asopa nangduna ras medicity da laikana duna lairiba asokpa singi phibam hangba lakpaga loinana makhogi mung manung gi miyosinga una
ꯊꯦꯡꯅꯗꯨꯅ ꯑꯐ ꯐꯠꯇꯒꯤ ꯋꯥ ꯇꯥꯟꯅꯕꯒ ꯃꯔꯤ ꯂꯩꯅꯅ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯁꯤ ꯃꯤꯌꯥꯝꯅ ꯄꯦꯟꯅꯗ꯭ꯔꯦ ꯂꯩꯉꯥꯛꯀꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯑꯃꯒꯨꯝ ꯆꯤꯟꯗꯣꯟꯒꯤ ꯂꯩꯇꯣꯟꯗ ꯌꯥꯎꯔꯕꯅꯤ ꯍꯥꯏꯕꯒꯨꯝ ꯏꯔꯥꯡ ꯑꯗꯨ ꯅꯦꯝꯊꯅꯕꯒꯤꯗꯃꯛ ꯑꯦꯛꯁꯒ꯭ꯔꯦꯁꯤꯌꯥ ꯄꯤꯔꯒꯅꯤ ꯑꯃꯗꯤ ꯀꯦꯁ NIAꯗ ꯁꯤꯟꯅꯔꯒꯅꯤ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯕꯨ ꯄꯪꯊꯍꯟꯕ ꯌꯥꯔꯛꯂꯣꯏ ꯖꯦꯅꯣꯁꯥꯏꯠ ꯑꯣꯏꯕ ꯃꯑꯣꯡꯗ ꯇꯦꯔꯣꯔꯤꯁꯀꯤ ꯊꯧꯑꯣꯡ ꯆꯠꯊꯗꯨꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯅꯤ ꯇꯨꯝꯂꯤꯉꯩꯗ ꯕꯣꯝ ꯀꯥꯞꯁꯤꯟꯗꯨꯅ ꯍꯥꯠꯈꯤꯕ ꯑꯃꯗꯤ ꯃꯗꯨꯗ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯅ CRPF ꯀꯦꯝ ꯇꯝꯅ ꯊꯣꯝꯖꯤꯟꯗꯨꯅ ꯄꯦꯟꯗꯕꯗꯒꯤ ꯏꯔꯥꯡ ꯍꯧꯔꯛꯄꯗ ꯑꯇꯝꯅꯅ ꯅꯣꯡꯃꯩ ꯀꯥꯞꯊꯣꯔꯛꯄꯗꯒꯤ ꯃꯤꯑꯣꯏ 3 ꯁꯤꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯁꯣꯛꯍꯟꯈꯤ ꯀꯔꯤꯒꯤ CRPFꯅ ꯏꯔꯥꯡ ꯑꯗꯨꯕꯨ ꯂꯥꯛꯁꯤꯟꯅꯕ ꯕ꯭ꯂꯦꯡ ꯐꯌꯥꯔ ꯅꯠꯇ꯭ꯔꯒ ꯈꯨ ꯃꯈꯥꯗ ꯀꯔꯤꯒꯤ ꯅꯣꯡꯃꯩ ꯀꯥꯞꯇ꯭ꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯈꯤ ꯇ꯭ꯔꯣꯡꯂꯥꯎꯕꯤ ꯖꯤꯔꯤꯕꯥꯝꯒꯤ ꯚꯤꯛꯇꯤꯝꯁꯤꯡꯗ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯍꯟꯅꯕ ꯇꯛꯁꯤꯜꯂꯗꯨꯅ ꯑꯉꯥꯡꯁꯤꯡꯅ ꯄ꯭ꯔꯣꯇꯦꯁ ꯔꯦꯂꯤ ꯆꯠꯈ꯭ꯔꯦ ꯇ꯭ꯔꯣꯡꯂꯥꯎꯕꯤ ꯑꯃꯁꯨꯡ ꯖꯤꯔꯤꯕꯥꯝꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯅ ꯆꯤꯡꯅꯕꯁꯤꯡꯅ ꯍꯥꯠꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯗ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯍꯟꯒꯗꯕꯅꯤ ꯍꯥꯏꯅ ꯇꯛꯁꯤꯜꯂꯗꯨꯅ ꯆꯍꯤ ꯅꯧꯔꯤꯕ ꯑꯉꯥꯡꯁꯤꯡꯅ ꯉꯁꯤ ꯏꯝꯐꯥꯜꯗ ꯄ꯭ꯔꯣꯇꯦꯁ ꯔꯦꯂꯤ ꯆꯠꯈ꯭ꯔꯦ ꯃꯥꯂꯣꯝ ꯑꯋꯥꯡ ꯂꯩꯀꯥꯏ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗꯒꯤ ꯈꯣꯡꯁꯥꯟꯈꯤꯕ ꯔꯦꯂꯤ ꯑꯗꯨꯅ ꯏꯝꯐꯥꯜ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯌꯔꯄꯣꯔꯠ ꯇꯝꯅ ꯂꯥꯛꯈꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯔꯣꯜꯁꯤꯡ ꯊꯥꯕ ꯄ꯭ꯂꯦꯀꯥꯔꯗ ꯄꯥꯏꯔꯒ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯥꯎꯗꯨꯅ ꯂꯥꯛꯈꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯍꯟꯗꯛꯇ ꯇ꯭ꯔꯣꯡꯂꯥꯎꯕꯤꯒꯤ ꯊꯧꯗꯣꯛꯇ ꯂꯩꯈꯤꯗ꯭ꯔꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯃꯗꯤ ꯖꯤꯔꯤꯕꯥꯝꯒꯤ ꯊꯧꯗꯣꯛꯇ ꯂꯩꯈꯤꯗ꯭ꯔꯕ ꯑꯉꯥꯡꯁꯤꯡꯒꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯍꯟꯒꯗꯕꯅꯤ ꯍꯥꯏꯕ ꯈꯣꯜꯂꯥꯎꯁꯤꯡ ꯂꯥꯎꯈꯤ ꯄ꯭ꯔꯣꯇꯦꯁ ꯔꯦꯂꯤ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯁꯥꯄꯝ ꯇꯦꯟꯁꯤ ꯀꯧꯕꯤ ꯆꯍꯤ ꯅꯧꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯃꯔꯥꯜ ꯂꯩꯖꯗꯕ ꯑꯉꯥꯡꯁꯤꯡ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯅ ꯍꯥꯠꯄꯒꯤ ꯃꯥꯌꯣꯛꯇ ꯑꯉꯥꯡꯁꯤꯡꯅ ꯂꯝꯕꯤꯗ ꯄ꯭ꯔꯣꯇꯦꯁ ꯔꯦꯂꯤ ꯆꯠꯅꯕ ꯐꯤꯔꯦꯞ ꯂꯧꯔꯛꯈꯤꯕꯅꯤ ꯇ꯭ꯔꯣꯡꯂꯥꯎꯕꯤ ꯑꯃꯗꯤ ꯖꯤꯔꯤꯕꯥꯝꯒꯤ ꯊꯧꯗꯣꯛꯇ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯃꯇꯥꯡꯗ ꯂꯩꯉꯥꯛꯅ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯍꯟꯒꯗꯕꯅꯤ ꯃꯔꯥꯜ ꯂꯩꯖꯗꯕ ꯑꯉꯥꯡ ꯍꯥꯠꯄ ꯂꯦꯞꯍꯟꯒꯗꯕꯅꯤ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯑꯃꯁꯨꯡ ꯇꯨꯡꯒꯤ ꯌꯨꯝꯕꯤ ꯑꯣꯏꯒꯗꯧꯔꯤꯕ ꯑꯉꯥꯡꯁꯤꯡꯒꯤ ꯄꯨꯟꯁꯤ ꯀꯟꯕꯤꯒꯗꯕꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ ꯀꯟꯗꯦꯝ ꯇꯧꯔꯛꯂꯦ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇ꯭ꯔꯣꯡꯂꯥꯎꯕꯤꯗ ꯕꯣꯝ ꯄꯣꯈꯥꯏꯕꯒꯤ ꯊꯧꯗꯣꯛꯇ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯅꯤ ꯁꯤꯈꯤꯕ ꯑꯃꯁꯨꯡ ꯃꯃꯥꯅ ꯐꯤꯕꯝ ꯊꯤꯅ ꯁꯣꯛꯈꯤꯕꯒꯤ ꯊꯧꯑꯣꯡꯕꯨ ꯌꯨꯅꯥꯏꯇꯦꯗ ꯄꯤꯄꯜꯁ ꯐ꯭ꯔꯟꯠ UPF ꯑꯃꯁꯨꯡ ꯀꯨꯀꯤ ꯅꯦꯁꯅꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ KNOꯅ ꯀꯟꯗꯦꯝ ꯇꯧꯔꯛꯂꯦ ꯂꯨꯕꯅꯤ ꯑꯁꯤꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯟड ꯄꯕ꯭ꯂꯤꯁꯤꯇꯤ ꯋꯤꯡꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯃꯦꯗꯤꯌꯥꯅ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯆꯞ ꯆꯥꯅ ꯈꯪꯗ꯭ꯔꯤꯉꯩꯗ ꯑꯈꯟꯅꯕ ꯐꯨꯔꯨꯞ ꯑꯃꯗ ꯃꯔꯥꯜ ꯊꯪꯖꯤꯟꯗꯨꯅ ꯃꯤꯌꯥꯝꯕꯨ ꯆꯃꯝꯅꯕ ꯄꯣꯛꯍꯟꯅꯕ ꯍꯣꯠꯅꯕꯤꯒꯅꯨ ꯍꯥꯏꯅ ꯊꯝꯂꯛꯂꯦ ꯀꯔꯐ꯭ꯌꯨ ꯑꯗꯨꯃꯛ ꯊꯝꯂꯦ ꯀꯣꯝꯊꯣꯛꯄ ꯂꯩꯇ꯭ꯔꯦ ꯍꯧꯈꯤꯕ ꯇꯥꯡ 6ꯇ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯇ꯭ꯔꯣꯡꯂꯥꯎꯕꯤ ꯑꯋꯥꯡ ꯂꯩꯀꯥꯏꯗ ꯕꯣꯝ ꯀꯥꯞꯁꯤꯟꯗꯨꯅ ꯊꯥ 5 ꯑꯃꯗꯤ ꯆꯍꯤ 5 ꯁꯨꯕꯗ ꯉꯥꯏꯔꯤꯕ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯇꯝꯊꯤꯅ ꯍꯥꯠꯈꯤꯕ ꯑꯃꯗꯤ ꯃꯃꯥꯕꯨ ꯁꯣꯛꯍꯟꯈꯤꯕ ꯊꯧꯗꯣꯛꯄꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯇ꯭ꯔꯣꯡꯂꯥꯎꯕꯤ ꯃꯅꯤꯡꯗ ꯂꯩꯕ ꯒꯦꯜꯃꯣꯟ ꯈꯨꯟ ꯑꯃꯁꯨꯡ ꯁꯣꯡꯕꯨꯡ ꯈꯨꯅꯧꯗ ꯂꯩꯕ CRPFꯀꯤ ꯀꯦꯝꯞꯇ ꯊꯨꯝꯖꯤꯜꯂꯨꯔꯕ ꯃꯇꯨꯡ ꯃꯤꯆꯝ 3 ꯁꯤꯈ꯭ꯔꯕ ꯃꯇꯨꯡ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯂꯣ ꯑꯦꯟড ꯑꯣꯔꯗꯔꯒꯤ ꯐꯤꯕꯝ ꯐꯒꯠꯂꯛꯇꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯇꯝꯄꯥꯛꯀꯤ ꯃꯐꯝ 3 ꯏꯝꯐꯥꯜ ꯋꯦꯁ ꯏꯝꯐꯥꯜ ꯏꯁ ꯊꯧꯕꯥꯜ ꯕꯤꯁꯅꯨꯄꯨꯔ ꯑꯃꯗꯤ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯇ ꯊꯝꯈꯤꯕ ꯀꯔꯐ꯭ꯌꯨ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯅ ꯆꯠꯊꯔꯤ ꯄꯨꯂꯤꯁꯅ ꯃꯐꯝ ꯀꯌꯥꯗ ꯆꯥꯏꯊꯣꯛꯇꯨꯅ ꯂꯩꯉꯥꯛꯅ ꯑꯌꯥꯕ ꯄꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯕꯤꯚꯥꯒꯁꯤꯡ ꯑꯃꯗꯤ ꯄꯥꯎꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯄꯥꯎꯃꯤ ꯅꯠꯇꯅ ꯃꯔꯝ ꯂꯩꯇꯅ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯆꯠꯄ ꯑꯃꯗꯤ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯊꯣꯔꯛꯄꯁꯤꯡ ꯆꯦꯛ ꯇꯧꯔꯕ ꯃꯇꯨꯡꯗ ꯆꯠꯍꯜꯂꯤ ꯃꯔꯨꯑꯣꯏꯅ ꯀ꯭ꯋꯥꯀꯩꯊꯦꯜ ꯀꯩꯁꯥꯝꯄꯥꯠ ꯑꯃꯗꯤ ꯏꯝꯐꯥꯜ ꯏꯁꯀꯤ ꯃꯐꯝ ꯀꯌꯥꯗ ꯆꯦꯛ ꯇꯧꯗꯨꯅ ꯂꯝꯕꯤ ꯊꯩꯍꯜꯂꯒ ꯆꯠꯍꯜꯂꯤ ꯍꯥꯏꯔꯤ ꯃꯤꯇꯣꯞ ꯀꯨꯀꯤ ꯅꯥꯎ ꯆꯥꯎꯍꯟꯕꯗ ꯂꯩꯕꯥꯛ ꯀꯥꯏꯍꯟꯗꯧꯔꯤꯕ꯭ꯔꯥ ꯀꯨꯀꯤꯅ ꯄꯤꯁ ꯄꯥꯝꯗꯦ ꯍꯥꯏꯕꯁꯤ ꯇ꯭ꯔꯣꯡꯂꯥꯎꯕꯤꯒꯤ ꯃꯤꯍꯥꯠꯅ ꯇꯥꯛꯂꯦ ꯍꯥꯏꯅ G5ꯅ ꯊꯝꯂꯛꯈ꯭ꯔꯦ ꯍꯧꯈꯤꯕ ꯆꯍꯤ 2023ꯒꯤ ꯃꯦ 3ꯗꯒꯤ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯊꯔꯛꯂꯤꯕ ꯑꯀꯤ ꯇꯨꯖꯨꯡꯕ ꯂꯥꯟ ꯀꯌꯥ ꯊꯦꯡꯅꯕꯗ ꯃꯌꯥꯡ ꯂꯥꯟꯃꯤꯅ ꯁ꯭ꯇꯦꯠ ꯐꯣꯔꯁꯇ ꯇꯦꯡꯕꯥꯡꯈꯤꯗꯦ ꯗꯣꯂꯥꯏ ꯊꯥꯕꯤ ꯑꯃꯁꯨꯡ ꯉꯥꯅꯨ ꯀꯣꯟꯒꯤ ꯑꯦꯇꯦꯛ ꯍꯥꯎꯇꯛꯀꯤ ꯃꯤꯍꯥꯠ ꯑꯃꯁꯨꯡ ꯉꯔꯥꯡ ꯅꯍꯥꯟ ꯊꯣꯛꯈꯤꯕ ꯇ꯭ꯔꯣꯡꯂꯥꯎꯕꯤꯒꯤ ꯃꯤꯍꯥꯠ ꯑꯁꯤꯗ ꯊꯣꯛꯈꯤꯕꯗ ꯅꯛꯅ ꯂꯩꯔꯤꯕ ꯃꯌꯥꯡ ꯂꯥꯟꯃꯤꯁꯤꯡꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯈꯤ ꯑꯁꯤ ꯌꯧꯅ ꯀꯨꯀꯤꯒꯤ ꯃꯤꯆꯪꯗ ꯂꯩꯔꯕ ꯏꯟꯗꯤꯌꯥꯒꯤ ꯂꯩꯉꯥꯛꯅꯤ ꯃꯈꯣꯏꯅ ꯅꯣꯟꯖꯕꯗ ꯂꯥꯏꯆꯨꯔꯕ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗ꯭ꯔꯕ ꯃꯤꯇꯩ MLA ꯈꯔꯁꯤꯗꯤ ꯀꯥꯡꯈꯗ ꯂꯩꯕ ꯂꯤꯟꯒꯨꯝꯕꯅꯤ ꯃꯔꯥꯁꯤꯗ ꯁꯤꯔꯨꯝ ꯅꯥꯔꯨꯝ ꯂꯩꯔꯨꯔꯕ ꯄꯨꯂꯤꯁ ꯄꯥꯔꯁꯟ ꯈꯔꯅ ꯃꯔꯩꯄꯥꯛ ꯀꯟꯕ ꯊꯣꯛꯂꯛꯈꯤꯕꯁꯤꯡꯕꯨ ꯄꯥꯛ ꯁꯟꯅ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯕ ꯂꯦꯞꯇ꯭ꯔꯤ ꯀꯥ ꯍꯦꯟꯖꯕ ꯃꯈꯣꯏ ꯈꯔꯒꯤ ꯊꯧꯑꯣꯡꯁꯤꯡꯅ ꯃꯔꯩꯕꯥꯛꯀꯤ ꯈꯟꯖꯕ ꯄꯨꯂꯤꯁ ꯄꯥꯔꯁꯟꯁꯤꯡꯒꯤ ꯃꯤꯡꯆꯠꯁꯨ ꯊꯤꯍꯜꯂꯦ ꯍꯥꯏꯅ ꯂꯥꯜꯍꯧꯂꯨꯞ 5ꯅ ꯄꯨꯟꯕ G5ꯅ ꯐꯣꯡꯗꯣꯔꯛꯂꯦ ꯆꯦꯔꯣꯜꯁꯤꯅ ꯍꯥꯏ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯂꯥꯟꯊꯦꯡꯅꯕ ꯉꯝꯈꯤꯗ꯭ꯔꯕ ꯁ꯭ꯇꯦꯠ ꯄꯨꯂꯤꯁꯀꯤ ꯐꯤꯕꯝꯗꯨꯗ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯂꯥꯜꯍꯧꯕꯁꯤꯡ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯒꯦ ꯂꯩꯕꯥꯛ ꯀꯜꯂꯨ ꯂꯥꯎ ꯍꯥꯏꯅ ꯂꯥꯎ ꯈꯣꯡꯈꯤ ꯄꯣꯊꯥꯔꯨꯔꯕ ꯂꯥꯜꯍꯧꯕꯁꯤꯡ ꯑꯃꯁꯨꯡ ꯅꯍꯥ ꯀꯌꯥꯅ ꯊꯧꯅꯥ ꯂꯩꯅ ꯂꯩꯖꯕ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯇꯦꯔꯣꯔꯤꯁ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯕꯨ ꯃꯥꯌꯣꯛꯅꯈꯤ ꯂꯩꯀꯥꯏ ꯈꯨꯜꯁꯤꯡꯗ ꯂꯥꯟꯒꯤ ꯃꯍꯩ ꯇꯝꯕꯤꯗꯨꯅ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩꯗ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯂꯥꯟꯒꯤ ꯈꯨꯠꯂꯥꯏ ꯁꯤꯖꯤꯟꯅꯕ ꯂꯥꯟꯒꯤ ꯍꯨꯌꯦꯜ ꯂꯥꯂꯣꯡ ꯂꯩꯍꯟꯕ ꯑꯗꯨꯒꯨꯝꯅ ꯄꯥꯛ ꯁꯟꯅ ꯂꯥꯜꯍꯧꯕ ꯌꯥꯎꯔꯝꯕꯁꯤꯡꯅ ꯃꯤꯌꯥꯝꯗ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯁꯤꯖꯤꯟꯅꯕꯒꯤ ꯂꯣꯁꯤꯡ ꯇꯝꯕꯤꯈꯤ ꯏꯃꯥ ꯂꯩꯕꯥꯛ ꯀꯟꯗꯕ ꯌꯥꯗꯦ ꯈꯟꯗꯨꯅ ꯃꯃꯥ ꯃꯄꯥꯁꯤꯡꯅꯁꯨ ꯃꯆꯥꯁꯤꯡꯕꯨ ꯂꯥꯟꯒꯤ ꯃꯍꯩ ꯇꯝꯍꯟꯕ ꯌꯥꯎꯍꯟꯈꯤ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯜꯍꯧꯕ ꯑꯣꯏꯕ ꯑꯣꯏꯗꯕ ꯊꯣꯏꯗꯣꯛꯅ ꯊꯤꯅꯈꯤꯗꯦ ꯉꯝꯖ ꯇꯦꯡꯕꯥꯡ ꯄꯤꯅꯗꯨꯅ ꯇꯝꯄꯥꯛꯀꯤ ꯃꯐꯝꯁꯤꯡꯗ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯕꯨ ꯃꯥꯏꯊꯤꯕ ꯄꯤꯈꯤ
ꯑꯗꯨꯝ ꯑꯀꯤ ꯇꯨꯖꯨꯡꯕ ꯂꯥꯟꯊꯦꯡꯒꯤ ꯃꯩꯁꯥ ꯐꯪꯗ꯭ꯔꯤꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯈꯔꯅ May 3, 2023 ꯊꯧꯗꯣꯛꯇꯒꯤ ꯃꯔꯥꯏꯕꯥꯛ ꯀꯟꯅꯕ ꯊꯣꯛꯂꯛꯂꯤꯕꯁꯤꯡꯕꯨ ꯂꯥꯜꯍꯧꯕꯅꯤ ꯄꯩꯁꯥ ꯈꯥꯏꯕꯗ ꯁꯦꯟꯅꯩ ꯍꯥꯏꯅ ꯃꯔꯥꯜ ꯄꯤꯁꯤꯟꯗꯨꯅ ꯄꯥꯛ ꯁꯟꯅ ꯐꯥꯒꯠꯄ ꯍꯧꯔꯦ ꯃꯤ ꯑꯃ ꯐꯥꯕꯗ ꯂꯨꯄꯥ ꯂꯥꯛ ꯁꯪꯍꯟꯗꯨꯅ ꯁꯦꯟ ꯊꯨꯝꯒꯤ ꯆꯩꯊꯦꯡ ꯏꯃꯨꯡ ꯃꯅꯨꯡꯗ ꯃꯥꯌꯣꯛꯅꯍꯜꯂꯦ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯁꯦꯟꯇꯔꯅ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯗ ꯐꯣꯡꯅ ꯃꯇꯦꯡ ꯄꯥꯡꯈꯤꯕꯗꯒꯤ ꯏꯃꯥ ꯏꯕꯦꯜ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯅꯍꯥꯁꯤꯡꯕꯨ ꯃꯌꯨꯝ ꯃꯌꯨꯝꯗꯒꯤ ꯀꯧꯊꯣꯛꯇꯨꯅ ꯂꯥꯟꯊꯦꯡꯅꯍꯟꯈꯤꯕꯅꯤ ꯃꯈꯣꯏꯕꯨ ꯂꯥꯜꯍꯧꯕꯅꯤ ꯍꯥꯏꯔꯗꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯕꯨꯁꯨ ꯂꯥꯜꯍꯧꯕ ꯁꯧꯒꯠꯄꯁꯤꯡꯅꯤ ꯍꯥꯏꯅ ꯃꯔꯥꯜ ꯄꯤꯁꯤꯜꯂꯛꯀꯅꯤ ꯃꯇꯥꯡ ꯃꯇꯝ ꯆꯥꯔꯤꯉꯩꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯈꯔꯁꯤ ꯃꯤꯌꯥꯝꯅ ꯑꯆꯨꯝꯕ ꯄꯥꯎꯇꯥꯛ ꯄꯤꯕꯤꯍꯧꯕ ꯐꯒꯅꯤ ꯍꯥꯏꯅ ꯊꯝꯂꯛꯂꯦ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁ ꯑꯣꯏꯈ꯭ꯔꯕ ꯀꯨꯀꯤꯁꯤꯡꯅ ꯄꯤꯁ ꯄꯥꯝꯗꯦ ꯂꯥꯟ ꯂꯦꯞꯅꯤꯡꯗꯦ ꯍꯥꯏꯕꯁꯤ ꯍꯟꯗꯛꯀꯤ ꯇ꯭ꯔꯣꯡꯂꯥꯎꯕꯤꯒꯤ ꯕꯤꯍꯥꯔ ꯑꯁꯤꯅ ꯇꯥꯛꯂꯕꯅꯤ ꯃꯈꯣꯏꯅ ꯑꯆꯧꯕ ꯂꯥꯟ ꯑꯃꯒꯤ ꯃꯆꯥꯛ ꯄꯩꯁꯟꯕ ꯂꯦꯞꯇꯦ ꯂꯥꯟꯖꯥꯎ ꯑꯁꯤ ꯊꯣꯏꯗꯣꯛꯅ ꯌꯥꯋꯜ ꯏꯍꯧ ꯈꯛꯇꯗ ꯃꯔꯤ ꯂꯩꯅꯕ ꯂꯥꯟ ꯅꯠꯇꯦ ꯏꯔꯩꯄꯥꯛ ꯊꯨꯒꯥꯏꯒꯗꯕꯒꯤ ꯂꯥꯟꯅꯤ ꯑꯁꯤꯒꯨꯝꯕ ꯂꯥꯟ ꯑꯃ ꯊꯦꯡꯅꯕ ꯍꯥꯏꯕꯁꯤ ꯁꯦꯟ ꯊꯨꯝꯒ ꯃꯔꯤ ꯂꯩꯅꯕ ꯄꯣꯠꯂꯝ ꯀꯌꯥ ꯃꯊꯧ ꯇꯥꯏ ꯃꯔꯥꯏꯕꯥꯛ ꯀꯟꯅꯤꯡꯕ ꯅꯍꯥꯛ ꯀꯌꯥ ꯁꯦꯝꯒꯠꯄ ꯃꯊꯧ ꯇꯥꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥ ꯄꯣꯠꯂꯨꯝ ꯀꯌꯥꯁꯨ ꯌꯦꯡꯕꯤꯐꯝ ꯊꯣꯛꯏ ꯍꯥꯏꯕꯁꯤ ꯈꯪꯂꯕ ꯋꯥꯐꯝ ꯉꯥꯛꯇꯅꯤ ꯌꯦꯡꯅꯕꯁꯤꯡꯗꯤ ꯗ꯭ꯔꯒ ꯂꯂꯣꯟꯗꯨꯅ ꯑꯆꯧꯕ ꯁꯦꯟꯖꯥꯎ ꯇꯥꯟꯕꯅꯤ ꯑꯩꯈꯣꯏꯗꯤ ꯃꯤꯌꯥꯝꯗꯒꯤ ꯉꯝꯖ ꯄꯤꯔꯛꯄ ꯇꯦꯡꯕꯥꯡꯅ ꯂꯥꯟꯊꯦꯡꯅꯕꯅꯤ ꯍꯥꯏꯔꯤ ꯆꯦꯔꯣꯁꯤꯅ ꯍꯥꯏ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯂꯩꯅ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯕꯨ ꯃꯥꯌꯣꯛꯅꯈꯤꯕꯁꯤ ꯃꯣꯔꯦ ꯑꯃꯁꯨꯡ ꯄꯦꯔꯤꯐꯦꯔꯤ ꯑꯦꯔꯤꯌꯥꯗ ꯄꯣꯁꯇꯤꯡ ꯇꯥꯔꯝꯕ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜꯁꯤꯡ ꯑꯃꯁꯨꯡ ꯂꯩꯈꯤꯗ꯭ꯔꯕ ꯃꯣꯔꯦꯒꯤ SDPO CH ꯑꯅꯟ ꯃꯈꯣꯏ ꯈꯔꯁꯤꯅꯤ ꯃꯈꯣꯏꯕꯨ ꯑꯋꯥꯡꯕ ꯊꯥꯛꯇ ꯏꯀꯥꯏ ꯈꯨꯝꯅꯩ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯁꯦꯟꯇ꯭ꯔꯦꯜ ꯑꯥꯔꯝ ꯐꯣꯔꯁꯀ ꯄꯨꯜꯂꯒ ꯄꯨꯂꯤꯁ ꯄꯣꯁꯇ ꯀꯣꯏꯁꯤꯜꯂꯒ ꯂꯥꯟꯗꯥꯔꯛꯈꯤꯕ ꯇꯥꯟꯐꯝꯗ ꯀꯅꯥꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯁꯤꯡꯗ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯍꯥꯞꯄꯤꯈꯤꯕꯒꯦ ꯍꯥꯏꯕꯁꯤ ꯈꯜꯂꯒ ꯅꯍꯥꯁꯤꯡ ꯃꯄꯥꯡꯒꯜ ꯀꯜꯍꯟꯅꯤꯡꯕ ꯄꯨꯂꯤꯁ ꯄꯥꯔꯁꯟ ꯀꯌꯥ ꯂꯩꯇꯕ ꯅꯠꯇꯦ ꯃꯈꯣꯏꯒꯨꯝꯕ ꯏꯆꯤꯟ ꯏꯅꯥꯎ ꯑꯣꯏꯅ ꯋꯥꯈꯜ ꯇꯥꯃꯤꯟꯅꯁꯤ ꯍꯤꯔꯝ ꯈꯨꯗꯤꯡꯗ ꯏꯟꯗꯤꯌꯥꯗ ꯃꯤꯄꯥꯟ ꯇꯥꯡꯍꯟꯗꯨꯅ ꯊꯝꯂꯤꯕ ꯂꯥꯏꯔꯕ ꯏꯃꯨꯡ ꯉꯥꯛꯇꯅꯤ ꯃꯁꯦꯜ ꯑꯣꯏꯔꯤꯕ ꯄꯨꯂꯤꯁ ꯄꯥꯔꯁꯟ ꯈꯔꯅ ꯈꯨꯜ ꯉꯥꯛꯄꯁꯤꯡꯕꯨ ꯐꯥꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡꯗ ꯁꯦꯜ ꯊꯨꯝꯒꯤ ꯆꯩꯊꯦꯡ ꯄꯤꯕꯁꯤ ꯃꯈꯥ ꯇꯥꯅ ꯇꯧꯕꯤꯒꯅꯨ ꯃꯔꯛꯁꯤꯗ ꯎꯀꯤꯜꯁꯤꯡꯅꯁꯨ ꯑꯉꯝꯕ ꯊꯥꯛꯇ ꯄꯨꯂꯤꯁꯁꯤꯡꯅ ꯈꯨꯜ ꯉꯥꯛꯄ ꯑꯃꯁꯨꯡ ꯃꯤꯆꯝꯁꯤꯡꯗ ꯃꯔꯥꯜ ꯄꯤꯁꯤꯟꯕꯒꯤ ꯀꯦꯁꯁꯤꯡꯁꯤ ꯊꯦꯡꯅꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯇꯉꯥꯏꯐꯗꯕ ꯁꯦꯟꯐꯝ ꯑꯗꯨꯈꯛ ꯂꯧꯕꯤꯌꯨ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯂꯩꯕꯥꯛ ꯀꯟꯅꯕ ꯊꯣꯛꯂꯛꯂꯤꯕꯁꯤꯡ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯀꯪꯂꯩꯄꯥꯛ ꯑꯁꯤ ꯁꯥꯌꯦꯡ ꯉꯥꯌꯦꯟꯗꯨꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯤꯡꯕ ꯐꯨꯔꯨꯞꯁꯤꯡꯅ ꯅꯍꯥꯟꯅ ꯗꯦꯜꯂꯤꯗ ꯈꯨꯗꯣꯜ ꯇꯝꯊꯣꯛꯈꯤꯕ ꯌꯥꯔꯝꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯁꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯤꯌꯥꯝꯗ ꯊꯝꯖꯅꯤꯡꯕ ꯋꯥꯐꯝꯗꯤ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯕꯨ ꯃꯥꯌꯣꯛꯅꯈꯤꯕ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯂꯩꯔꯕ ꯄꯨꯂꯤꯁ ꯄꯥꯔꯁꯟꯁꯤꯡꯗ ꯏꯟꯗꯤꯌꯥꯒꯤ ꯒꯦꯂꯦꯟꯇꯔꯤ ꯑꯦꯋꯥꯔꯗ ꯄꯤꯕ ꯉꯝꯗ꯭ꯔꯤꯕꯁꯤꯅ ꯇꯥꯛꯄꯗꯤ ꯑꯀꯤ ꯇꯨꯖꯨꯡꯕ May 3, 2023ꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯏꯟꯗꯤꯌꯥꯒꯤ ꯊꯧꯁꯤꯟꯅꯤ ꯍꯥꯏꯕꯁꯤꯅꯤ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯛꯂꯤ ꯂꯩꯉꯥꯛꯅ ꯑꯦꯌꯔꯄꯣꯔꯠꯇ ꯄ꯭ꯂꯦꯟ ꯇꯥꯕ ꯑꯃꯁꯨꯡ ꯈꯥꯝꯕꯒꯤ ꯃꯃꯜ ꯆꯥꯗ 15 ꯍꯟꯊꯍꯟꯈ꯭ꯔꯦ ꯄ꯭ꯂꯦꯟꯒꯤ ꯑꯇꯣꯡꯃꯜ ꯍꯦꯟꯒꯠꯍꯟꯗꯅꯕꯒꯤ ꯄꯥꯟꯗꯝꯗ ꯂꯩꯉꯥꯛꯅ ꯗꯣꯃꯦꯁꯇꯤꯛ ꯐ꯭ꯂꯥꯏꯠꯁꯤꯡ ꯑꯦꯌꯔꯄꯣꯔꯠꯇ ꯂꯦꯟꯗꯤꯡ ꯇꯧꯕ ꯑꯃꯁꯨꯡ ꯈꯥꯝꯕꯒꯤ ꯃꯃꯜ ꯆꯥꯗ 15 ꯍꯟꯊꯍꯜꯂꯦ ꯍꯥꯏꯅ ꯁꯤꯚꯤꯜ ꯑꯦꯚꯤꯌꯦꯁꯟ ꯃꯤꯅꯤꯁꯇꯔ ꯔꯥꯝ ꯃꯣꯍꯟ ꯅꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯤꯗꯜ ꯏꯁꯇ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯦꯔꯣꯄ꯭ꯂꯦꯟꯒꯤ ꯊꯥꯎꯒꯤ ꯃꯃꯜ ꯍꯦꯟꯒꯠꯂꯛꯄꯅ ꯑꯇꯣꯡꯃꯜꯁꯨ ꯍꯦꯟꯒꯠꯍꯟꯅꯕꯒꯤ ꯐꯤꯚꯝꯗ ꯂꯥꯛꯈꯤ ꯃꯤꯌꯥꯝꯒꯤ ꯈꯨꯗꯣꯡꯆꯥꯅꯕꯒꯤꯗꯃꯛ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯑꯦꯌꯔꯄꯣꯔꯠ ꯈꯨꯗꯤꯡꯃꯛꯇ ꯗꯣꯃꯦꯁꯇꯤꯛ ꯐ꯭ꯂꯥꯏꯠꯁꯤꯡ ꯂꯦꯟꯗꯤꯡ ꯇꯧꯕ ꯑꯃꯁꯨꯡ ꯈꯥꯝꯕꯒꯤ ꯃꯃꯜ ꯍꯟꯊꯍꯟꯅꯕꯒꯤ ꯊꯧꯔꯥꯡ ꯂꯧꯈꯠꯂꯛꯄꯅꯤ ꯍꯥꯏꯅ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯈꯤ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯁꯤꯚꯤꯜ ꯑꯦꯚꯤꯌꯦꯁꯟ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯑꯦꯌꯔꯄꯣꯔꯠꯁ ꯏꯀꯣꯅꯣꯃꯤꯛꯁ ꯔꯦꯒꯨꯂꯦꯇꯔꯤ ꯑꯣꯊꯣꯔꯤꯇꯤ AERA ꯌꯥꯊꯪ ꯄꯤꯈ꯭ꯔꯦ ꯊꯥ 3 ꯆꯨꯞꯅ ꯆꯠꯅꯒꯗꯕ ꯊꯧꯑꯣꯡ ꯑꯁꯤ ꯈꯨꯗꯛꯇꯒꯤ ꯆꯠꯅꯍꯟꯈꯤꯕꯒ ꯂꯣꯏꯅꯅ ꯗꯣꯃꯦꯁꯇꯤक ꯐ꯭ꯂꯥꯏꯠꯁꯤꯡꯒꯤ ꯃꯃꯜ ꯍꯦꯟꯒꯠꯍꯟꯗꯕ ꯉꯝꯂꯦ ꯍꯥꯏꯅꯁꯨ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯐꯣꯡꯗꯣꯛꯈꯤ ꯑꯦꯌꯔꯄꯣꯔꯠ ꯑꯣꯊꯣꯔꯤꯇꯤ ꯑꯣꯐ ꯏꯟꯗꯤꯌꯥꯅꯁꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯂꯩꯔꯤꯕ ꯑꯦꯌꯔꯄꯣꯔꯠ ꯈꯨꯗꯤꯡꯃꯛꯇ ꯄ꯭ꯂꯦꯟ ꯂꯦꯟꯗꯤꯡ ꯇꯧꯕ ꯑꯃꯁꯨꯡ ꯈꯥꯝꯕꯒꯤ ꯃꯃꯜ ꯍꯟꯊꯍꯟꯅꯕ ꯈꯪꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖ ꯃꯄꯨꯡ ꯐꯥꯅ ꯍꯥꯡꯗꯣꯛꯄ ꯅꯠꯇ꯭ꯔꯒ ꯊꯤꯡꯖꯤꯟꯕ ꯂꯩꯇꯦ ꯍꯥꯏꯅ ꯏꯔꯥꯟꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ US ꯑꯃꯁꯨꯡ ꯏꯔꯥꯟꯅ ꯆꯌꯣꯜ ꯑꯅꯤꯒꯤ ꯁꯤꯖꯐꯤꯌꯥꯔ ꯂꯥꯎꯊꯣꯛꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯤꯌꯥꯝꯅ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖꯀꯤ ꯃꯇꯥꯡꯗ ꯈꯟꯅ ꯅꯩꯅꯕ ꯍꯧꯔꯛꯂꯦ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯄ꯭ꯔꯣꯗꯛ ꯑꯃꯁꯨꯡ LPG ꯍꯣꯟꯗꯣꯛ ꯍꯣꯟꯖꯤꯟ ꯇꯧꯕꯗ ꯑꯊꯤꯡꯕ ꯂꯩꯔꯔꯣꯏ ꯍꯥꯏꯅ ꯍꯔꯥꯎꯅꯔꯤꯉꯩꯒꯤ ꯆꯩꯔꯛꯇ ꯏꯖꯔꯦꯜꯅ ꯂꯦꯕꯥꯅꯟꯗ ꯄꯥꯛ ꯁꯟꯅ ꯑꯦꯇꯦꯛ ꯆꯠꯊꯈꯤꯕꯅ ꯂꯝꯕꯤ ꯄꯔꯦꯡ ꯑꯁꯤ ꯍꯥꯡꯗꯣꯛꯄ ꯅꯠꯇ꯭ꯔꯒ ꯍꯥꯡꯗꯣꯛꯇꯕꯒꯤ ꯃꯇꯥꯡꯗ ꯂꯩꯈꯥꯏ ꯇꯥꯗꯕ ꯐꯤꯚꯝ ꯑꯃ ꯂꯥꯛꯂꯦ ꯏꯖꯔꯦꯜꯅ ꯉꯔꯥꯡ ꯊꯪꯅ ꯃꯉꯥꯔꯛ ꯑꯦꯇꯦꯛ ꯆꯠꯊꯈꯤꯕꯗꯨ ꯃꯤꯑꯣꯏ 150 ꯕꯩꯔꯨꯠꯇ ꯁꯤꯈꯤ ꯍꯥꯏꯅ ꯔꯣꯏꯇꯔꯁꯀꯤ ꯔꯤꯄꯣꯔꯠ ꯑꯃꯅ ꯐꯣꯡꯗꯣꯛꯂꯤ ꯏꯖꯔꯦꯜꯅꯗꯤ ꯕꯩꯔꯨꯠ ꯕꯦꯀꯥ ꯚꯦꯂꯤ ꯑꯃꯁꯨꯡ ꯈꯥ ꯊꯪꯕ ꯂꯦꯕꯥꯅꯟꯗ ꯂꯩꯕ ꯍꯦꯖꯕꯨꯜꯂꯥꯒꯤ ꯀꯃꯥꯟꯗꯔ ꯁꯦꯟꯇꯔ ꯑꯃꯗꯤ ꯃꯤꯂꯤꯇꯔꯤ ꯁꯥꯏꯠꯁꯤꯡꯗ ꯑꯦꯇꯦꯛ ꯆꯠꯊꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯊꯧꯑꯣꯡ ꯑꯗꯨ ꯁꯤꯖꯐꯤꯌꯥꯔꯒꯤ ꯀꯥꯡꯂꯣꯟ ꯉꯥꯛꯇꯅꯤ ꯍꯥꯏꯅ ꯏꯔꯥꯟꯅ ꯏꯖꯔꯦꯜꯒꯤ ꯃꯊꯛꯇ ꯃꯔꯥꯜ ꯁꯤꯈꯤ ꯍꯧꯖꯤꯛ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖ ꯃꯄꯨꯡ ꯐꯥꯅ ꯍꯥꯡꯗꯣꯛꯂꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯅ ꯊꯤꯡꯂꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯛꯂꯦ RRGCꯒꯤ ꯔꯤꯄꯣꯔꯠ ꯃꯇꯨꯡꯏꯟꯅꯗꯤ ꯃꯔꯨꯑꯣꯏꯕ ꯏꯁꯤꯡ ꯂꯝꯕꯤ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯍꯥꯡꯗꯣꯛꯄꯁꯨ ꯇꯧꯗꯦ ꯊꯤꯡꯖꯤꯟꯕꯁꯨ ꯇꯧꯗꯦ ꯍꯥꯏꯔꯤ